Koi bemagi si koi de yam usitaba madi yaurine ko. Usitnaba thaba khara tawbiyo. Mi magi standard lepa haibase mi duna tawthorakpaduna takpane. Newspaper की heading da oza nupi ma nongmaina kaptuna halamega du yam pambai mongni ne Ibema ichase ningthimna hatpani haibase ekhoi chapchana khangi masida case amuk tawrubagi kai kana doino Ishana hatpanate haibase ai chapchana khangi adum tawgadaba ishana te aina tola taraba oirubana pangan thokidaba Numitudi wadaning demna cycle laga thengnakhiba khaktani Makhoi ani punna de chapminnakhibro. chapminade Yam lap lap chathokanu ko. Hoi. Ai ju chalugi chang. wadaning them mathanda chatki ꯄꯥꯛꯄ ꯎꯅꯕ ꯆꯠꯄꯗ ꯐꯖꯕꯤꯅ ꯑꯩꯉꯣꯟꯗꯒꯤ ꯊꯥꯡ ꯑꯃ ꯄꯨꯔꯒ ꯆꯠꯈꯤ ꯊꯥꯡ ꯑꯁꯤꯅ ꯊꯤꯜꯂꯒ ꯍꯥꯠꯄꯅꯤ ꯍꯥꯏꯕ Hujikshi matam leiri. Pamunga pamiyo thabakto ai ngamnaba honajaki. ꯅꯪ ꯑꯃ ꯅꯆꯤꯟꯗꯪ ꯐꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯅꯈꯨꯠꯇꯤ ꯌꯥꯎꯗꯦ ꯃꯄꯥꯏ ꯂꯧꯗꯦꯅꯦ ꯆꯤꯜ ꯑꯃꯈꯛ ꯄꯥꯜꯂꯤꯁꯤ ꯈꯤꯇꯪ ꯉꯥꯡꯅꯅꯕꯅꯤ ꯑꯗꯨꯒ ꯈꯨꯠ ꯑꯅꯤ ꯄꯥꯜꯂꯤꯁꯤꯅ ꯌꯥꯝꯅ ꯊꯕꯛ ꯄꯥꯡꯊꯣꯛꯅꯅꯕ